Google na India ki startup kayada treat tawri masina India ki founder kaya ki wakhalon asi leji holakpa natragana chaukhatpada thinthanba kaya asi thokli Anupam Mittal na Google asi Digital East India company ni hainasu phongdokri adubu matang asida thokliba issue asi karino mayamna samlapna video asidagi punna communicate Android ki phone kudimakta yauriba Google na run tawwa Play Store haiba app asidagi aikoina application download tawduna haiba application adudagi aikoina pot leiba matamda aikoigi margin asina 15 dagi na 20% fawba khakta oigidaba pot aduda Google na total bill amount adudagi 11 to 26% fawba si makoina charge oina kaklibani masi apik pa startup kambugidi yamna chawraba senpham amani adubu miyoy ayamana masi aware oiba amadi natti chahi kharagi mamangda India gi startup kayana Google da wakatpadi laikhrabani adubu hojikti alternative way kayama thiba horaknai masida phone pay nasu Google ga challenge tawnaba app store putoklagani hainasu announce tawkhiba lai losilakpa asida mayam gi namak interesting oiraba amadi informative oiraba video kayama puduna lakpada thawai api boina channel sibu support tawbiram